Nam Anuradha Binay Kono Krumzadi Hosek Mariba Pauda Mahatma Gandhi ki Mapoko Montoranga Marilena National Cleanliness Day Thorampang Tongna Cray Gugi Kulai Pivasina Nahani Pazanduna Tamlipage Mayukta Kokiba Jane Strina Lamda Maseke Mahosaki Punsida Sauna Kaiba P. Cray Langwand Haita Letaba Lucian Bakitoram Pangtona Cray Loinana Delhi Police na Lupa Crowlising Anirungi Drug Pagapangam Cray House Pausan on episode Miampuna Hona Minaduna Lamdampa Asikok Natana Lebaka Asi Lunana Tamnapa Hona Minasi Amadi Ahingsada Tazaba Tamduna Toklebe Irang Asi politically Wari Saduna Warishina Amapurang Nabahona Se Haina Jim Minister Nontama Biren High Cray Wapoma Sing Asi Malemda Ahingsage Wakolon Hoduk Lamba Father of the Nation the Haidaka Kanariba Matama Gandhi Mapokomond Palanga Marilena India Singtuna Pangtuk Nabagom Lamdam Asidasu State Legang Asintuda Impalge Gandhi Memorial Holder National Cleanliness Day Swas Bharat Divas Taranga Marilena Pondo Kibane Taramaduda Raja Sabagi MP Sambasana Zauba Water Resource Minister Awakpo Nimai Social Welfare Minister Haikap Ningo Yauna MLA Minister Sing Amadi Tongamba Department Ke Makotongba Official Sarubia Jim Minister Birena Makataraduna High Mipung Kudimana Mage Wakalda Lebak Asigi Amadi Miam Gidamakta Katopa Amagalonana Tamoy Shengna Tabak Domina Se Haiba Pausen Supike Bagalonana Paumisingna Hangba Wahanga Amagi Pokompida Duna High Gugi Militants and Gekutalariba Mioi Ani Adu Aswe Angamba Yaudana Tadorak Naba Lengaki Mike the Gekana Honari Soitana Mai Pakani Kali Haiba Wapam Supondoke Mayam Punamak Ekoi Daitum Masama Dorsu Amot Akai Sentok Yawi de Herga Lambam Sibu Lunana Tamana Minasi when I quit Ahingsada Kazasi non-violence related issues politically what I said motion of one about violence on the we are Maruina Aigi Democracy Sapa Lebaktati Hingsage Mapam Laite Ngasi Makotakulai Baiduna Hana Sunaba Hingsa Yawatabakya Chatarapayai Adubo Masina Tangdulaita Ba Apabadi Purakloi Haina CLP leader Okrami Ibobina Pondorakle Manipur Pradesh Congress Committee na Sinduna Mahatma Gandhi ki Chamaka Yam Kaimanga Suba Mapong Nameta Amade Bharake Hanage Prime Minister Oramba Lal Bahadur Sastri ki Chamaka Kun Suba Mapong Numika Marilena BT Rotaleba Congress Bhavan da Pangtokpa Thaurongka Marilena Mahangna Hai Mahatma Gandhi na Kulai Yaudana Hingsa Yaudana Nanda Balance na Changsing Keba Khongthang Mayampa Aduga Ngasi Satharakliba Violence Mayampa Asiga Yamna Kenakre Masi Mipung Kudingna Hena Kangnaraba Amakangne Aikoi Masen Nungsi Sanana Leminasi Hadakati Hingsa Yaudaba Apaba Wakalond Jeminaba Amamathautai Hingsana Solution to Purapangam Loi Pungdoke Mata Magandina Loramba Tautangi Matanga Mahana Makatara Duna High International Day of Nanda Violence Haina Kangnaba Jumnagi Manipur India Kaktanatana Petribi Sinbatungna Malimgi Takta Madaba Gandina Pamzaramba Amade Bharat Ninkatamnaba British ke Miot Minai Kiadake Free Oinaba Lauramba Taunang Pamzaraba Mayam Punamak Senka Ado Manipur Pradesh Congress Committee Ge Thongmi Karyakata Kiana Sinduna Mahake Motida Ngamzaba Hailai Katana Ikai Kamnaba Ulle Mangna Pamzaramba Luban Nampake Wakalona Su Ngase Ase National Cleanliness Day Haina Palantaure Akangkanba Achamba Pamba Minungsega Loinana Kanzaramba Pamzaramba Senka Ase Jahi Kudinge Observe Tauduna Lubanamban Numeta Haina Kangnade
Petribida Khwaidiki Sakti Lady Haidaba British ke Loilam Sasana Ado Mahana Lusinglaga Maithiba Karamna Pikibage Haibasi Haurakliba Aikoi Kudimangna Kangpam Thoi Magi Thongna Adubo Matok Tampam Thoi Loinana Ngasi Ase Barake Prime Minister Oramba Lal Bahadur Sastri ge Maponumi Suni Mahaga Bharat Ninka Tamna Bahona Bada Chawathaudang Lokiba Misaka Amani Amati Miyamna Iron Man of India Hainaso Kangnaribane Mahangna Tauzaramba Tabak Taram Kudimak Ikai Kumnapam to Ipongdoke Tarangi Kudong Saba Lauraduna Pamisanga Hangba Wang Da Mahangna Hai Lamda Masata Togleba Watoka Ase Luishinaba Ahanbada Logi Wangmada Paiba Kulaisteng Lokat Batangai Pade Masigi Matunda Nakala Anike Marakta Wari Sanaduna Waration Purakpan Natana Hingsa Nadi Purakpangam Loy India Amadi Manipur Lengakta Congress Party na Mamang Thakta Kiarak Haikibasu Lekre Adubo Ngasi Pauba Tabako Aina Pangtoktana Lady Masida India Lengake Maramda Aronba Agenda Leibano Haiba Wahang Ase Ngasi So Hangle Pongdoke Tauhiba Kudong Sab Lona Yai Maduna Solution Propodi Akoi Tajade Hadana Wari Sanaraga Himsa Yaudana Akoi Warishin Pornaba Hotna Binaba Tangai Padi Haiduna Koigi Mashigi Yamna Bapusigi Tang Bunimitchirita Sumaina Wafam Krachi Bapusigi Madam the Tamjabani National Cleanliness Day Tharanga Marilenana Watershed Development Component Pradhan Mantri Krishi Sinchai Yojana 2.0 Oge Makada Swasthya Hi Seva Campaign ga Manung Channa Sengbakaloinana Usara Thabagi Tharampa Mangasi DC Kaksange Office Complex ta Pangthokre District Administration Kaksang Nasinduna Pangthokiba Tharampaduda Rohita Anand IAS Deputy Commissioner Kaksangna under WDC PMKSY 2.0 Cleanliness with 3 plantation drive and a We Polythene campaign to save environment on 2nd October 2024 at DC Office Complex Haina. Tharamduda District Administration Kaksing Mayang Lambam Kapajit ADM Kaksing Yauna District Administration ge Makada Leba Stop Singso Sarugyaduna DC Kaksing ge Complex ke Akoibada Lamtu Sengki Bakaloinana Usara Singso Thaki Ngasigi Tharampa Aduga Ironana No Polythene campaign to save environment ke campaign sujathaki Jati ki mapa oiriba Mahatma Gandhi ki chamaga yangkai mangarak suba mapo kumunga marilainana Kaksingbu luban nanba lamdampa ama oinana bage pandamda haukiba oktobage tang tarataretragi Thakai ama chupna action plan amagaloinana Kaksing Municipal Council sinduna chatharakiba Swasthya Hi Seva 2024 ge campaign mai pakna luishin bage thorampa mangase Kaksing Municipal Council ge mipun sangda pangthokre Ngasi Pangthokiba Tharambatuda Kaksang Municipal Council ki caretaker chairperson and Sanjay Kumar Council Asigi Senior Chief Executive Officer L Romesh Council Asigi Councillor Singh Office Asigi Achawa Thodang Loriba Staff Amadi Kaksingbu Lunana Thamnaba Honabada Sobwa Aihenba Thodang Kya Taudiba Sanitary Workers Singso Sarugyaki Ngasigi Thoramba Ado Haudokpada Thorampa Asida Sarugyaki Mipong Kudimangna Lamdapa Asibu Lu Hana Tamnaba Amadi Amoda Akai Mapam Chana Tongan na Tamnana Bage Wasak Lauke Ngasigi Thorampa Aduga Marilenana Sanitary Workers Singna Lam Sengbada Changtraba Yadraba Pijol Boot Hand Gloves Sanitizer na Chingba PPE Kits ke Polam Singsu Sanitary Workers Singda Kusanaki Ngasigi Thorampa Aduga Marilenana Council Sigi Caretaker Chairperson and Sanjay Kumana Maki Warol Piraduna Pondo Kibada Aikoina Iramdam Kaksang Amadi Manipur Asibu Lunana Thamge Haidabadi Kwaidiki Maru Oibasi Isa Isada Lunana Thamge Haibagi Wakal Hana Chen Badune Isa Isada Lunana Thambage Wakal Chendana Lunana Thambage Thodang Lorpa Honade Iramdampa Asi Lunana Thamnaba Wanabada Isa Isagi Thodang Chawi Thodang Sangka Adu Aikoi Punna Lominasi Haina Pondorake Praja Ayampana Marang Marakta Lunana Thamnanaba Honabada Lengakta Natraga Council Hekta Taishinaba Tingnese Masitobikano Patahauti Mapam Sana
thamba amate hundokpa iram nala matam sana senglaba sengbana chingba kaya dasu icha ge thodang yamna chawi lengak tangak ta taisinagum se matam ge oiba council asina miyam ge oiba yai phanaba paikhalak pathabak tharam sing da so miyam gatana duna amadi ahenba wakhalok sing ke pinaduna ekoi punna chakhatna bagi lambiramda changsimina se haina miyam da appeal tawrakhe Bharat Jatigi Mapa Mahatma Gandhi ge Chamaga Yankai Manga Soba Mapokumanta Amade Bharake Prime Minister Oidamba Lal Bahadur Shastri ge Chamaga Kun Soba Mapokumantaram Konthosam Block Congress Committee na Sinduna Committee Asige Awangziri Deleba Office Tanga se pangthokre Tharamdada ex MP Dr. Thoksom Maina MPCC Kisanda Congress Committee Manipur ge Chairman Laisram Nando Imphal West District Congress Committee के Vice President Hawai Bampe Ibotombi Konthosam Block Congress Committee के Vice President G Bapuyaima Sarma Amade Atai Thomi Singso Saruk Yaduna Jatiki Mapa Mahatma Gandhi Amade Lal Bahadur Shastri ke Mapamda Haikalekatam ke Taranga Mari Lenana Dr. Thoksom Mainana Pondora Kebada Mahatma Gandhi na London da Lotamba Chapatage Hautuna Mi Amaga Manana Hingnanaba Ihokea Hautuna Lake Barana British ke Loilampo Oiba Matamda Su Ningtamba Bharat Oinaba Ahingsa Andalon Tautuna Honakiba Athuiba Miebane Lal Bahadur Shastri Su Awaba Imungdagi Haurakwa Yamna Chamba Lebak Miamgi Yaipanaba Kanba Mioine Nehru ki Matamda Railway Minister Oibada Railway Accident Thokpada Matanta Pam Thadokpang Luching Bane Aduga Bharat ke Ahanba Portfolio Logbada Minister Prime Minister Soike Luchingba Ani Asiki Mato Tamlagade Manipur House Toglebe Iranka Asisu Bharat Amade Manipur Lengana Lushim Pam Tokpane Miamba Wariba Asi Wapam Toktabane Haike Ngasi mapang kya da Jatigi Mapa Mahatma Gandhi ke mapong nomit ke tharam pangthong na bagom Jiribam District so District Administration Jiribam ne Sinduna DC Office da pangthokre pangthoki ba tharam pa asida Jatigi Mapa Mahatma Gandhi ke photo da DC Krishna Kumar IAS na luchingduna leishu katna jamna tharam pangthoki ngase pangthoki ba tharam ba sida district level officer amadi staff sangso salugya ke Gandhi Jayanti निमित्त का मरी लेदना मोरे पुलिस के एडिशनल एसपी ओप्स मोहम्मद रियाजुद्दीन लुचिंगबा पुलिस के टेम्पा अमदी मोरे के CHO सिंगा खुसमनदुना मोरे पुलिस स्टेशन के अकोइबा अमदी इंडो पैनमार फ्रेंडशिप गेट नंबर 2 ताबा लंबी चिंगबा मपम क्यादा अमद अकाई सिंह सिचंग बगे थबक चतखरे हाइरे Kumbi Assembly Constituency के MLA S Premchandra के मियंग मखादा New Generation Forum Kumbi Assembly Constituency na Housing Estate asida akiba phangna kangna chikpadagi sandurak liba dengi laina yauna tonga makhal kya ge laina layang singdage kharado oirabasu ngauthona bage pandamda Cleanliness Drive amanga se pangtokna lamtur se sengkre Cleanliness Drive adu Welcome to Kumbi dage Kumbi Kaitel phawbagi Nak yeta amod akai set sengdok ki bagaloina na upan singgi ukhong singdasu sunu taituna lambi paring singgi lamtu set sengdoke Kumbi Kendra ge MLA S Premchandra ga Homint Kamina Rakiba 1991-92 Matric West na Samkiba New Generation Forum 29 Kumbi Assembly Constituency Asigi Maru Eba Thopuba Singh Secretary and Open Draw Advisor Singh and Noren W Toiba Amadi Atai Volunteer Singh na Kendra Asigi Yamna Maru Eba Kumbi Kaitel ge Amod Akai Iram Nala Singh Su Sengdo Kibakaloina na Laina Tina Mahik matangdagi ngakthongnaba hidak sangso volunteer singna kapthoke amoramda mapom khangdana ngasi pawba kuke militant singna meyo ani phajang ke bage mayokta lengangna karisu tawbangamdana leibage matangda manipurda chathariba banta asibo mapong phana sawatuna kumbi kaitel kana khedre dukan singsu thonglona ke
ngasi sosta differs national cleanliness dega mari lainana Jiribam municipal council JMC na senduna JMC ge auditorium hall da facilitation of sanitary workers singda award piba amadi lo nan bage matang da mahiroi singge oina pangthokiba painting competition ge makong mathang takraba mahiroi singda pricing so yanthokuna pungning thawake ngasige thorampa duda Jiribam Deputy Commissioner Krishnan Kumar IAS na chief guest JMC ge caretaker chairperson S Santi Debina President Oiki amadi TH Amurasi Debi MES ZEO Jiribam District Gaijin Lung Thaimei Executive Engineer Jiribam PHE Division CH Ranjit Kumar Singh Brand Ambassador SHS 2024 Jiribam Municipal Council Jiribam M. Surjit Singh Executive Officer Jiribam Municipal Council Manipur na mitunglen sing oina dais ta phangke ngasigi prize phangkraba mahiroi singde class 3 degina 5 fawge kanglupta L Genius Devi Nawa Lausingkongi mahiroi asina first Thongam Pretty Devi RK Sanatombi Vidyalaya second amadi A. Premjit Singh RK Sanatombi Vidyalaya na third prize phangki class 6 to 8 ke kangluptana Thongnawjam Zanilia Devi RK Sanatombi Vidyalaya na first L. Manjit Singh Cambridge English School na second prize Paringamba Sanjam RK Sanatombi Vidyalaya na third prize phangki class 9 to 12 ke kangluptana P. Malengamba Cambridge English School na first prize Anjali Dipucha Jiribam Higher Secondary School na second prize amadi H. Leo Singh Highway English School na third prize phangki Hill Tribal Council Moreh na Moreh da mitai leibe yaroi haibase nongningba waphamni Moreh ge mitai na Moreh da amukhana leiba da kokina leiba yai yade haina takadaba nate haina mitai council na Moreh ge cherola mana phongdoraklei zerone sina makha taribadi isa isa ge yumda changjabada ayaba lobage mathau tade hauzik oiriba irangi phiba masina maram moiraga matam khara thengthabage wani India ge citizen amana India ge mafam amada hekta leibe yai haibase kokina khangadabani adubu Moreh ki mitai de Moreh ase khoiri nawpham taphamni soidana leirakhigani karigumba mitai sing leiba yadaba tanja leiraklabadi koke singsu leiba yaro haire Kuki terrorist sing na phazilaka thamleba oinam thoithoi amasung thoksom thoithoi babu tekta kaidana thadorak naba lengang na simbide haiduna pendaba phongdolaktuna JEC na kauriba Manipur pumbage sene strike ngase Kaksang district su miyamna mapung phana sawale Kaksang district headquarter da so Kaksangi Ladiba CSO singa amadi miyamna mapung phana sawale ngase ayuk angan badage hauna Kaksang Kaitel amadi Kaksang supermarket yauna atei Kaitel sing kana kide pharmacy natana Kaksang Kaitenge dukan sing thon hangna kide loinana lambida achat ok sing thingba ke thabak chathake adomoina ma pamda ba thodok sing thokpadi lekide Tabaki recruitment yauba chatkiba mioi anibo kuki militant singna hojek so phasinduna thamlebagi mayokta je isina kokiba Manipur pumbage jene strike sagotuna ngasi yelawmi kanba lob YKL wabakai hianglam bakai rangna so wabakai lamkai kaithelda bansa thake ban sagopi singna lambida lakpa asata ok gari sing thingke Hairoka punba Maira Paibi amasung Hairoka apunba club na silaga Hairoka part 2 thoksom laikai ge mepun sangda oinam thoithoi amasung thoksom thoithoi babu laingang na kudakta thadokna ba selo haiduna wakan me phamke wakan me phampa aduda sarugya khibe Maira Paibi thoksom sandarani na hai tha tare ta faraba land asida handak kuki singna anobala longka ama oina mi phazilaga hostage oina thamlaga demand kya talakpa ase terrorist ke thawni haibada haiman ba thokloi amaramda numit mangani rompa ase kuki singna mi pharaga hostage oina thambada Manipur lenga na kanimata tawangam zadaba asina takpade Manipur lenga ase asuke matik sole haibane kuki ki thawong ase India lenga ta
Landabagambani Masida India Lengana Wapama Amata Haidaba Asisu Maitasing Tumna Halasano Haibaga Chamane Haike Tungda Saruya Kiba Miamna Naha Ani Tadoknaba Kolauke Asulauki Kuki Kulai Pibasingna Pazan Kiba Naha Ani condition Amata Yaudana Atubada Tadurakadabade Haiba Dabida Ze Ishina Kokiba Zane Strike Sabaladuna Thaubal to Kasom Rota Huidrom Laika United Progressive Club Yaipok Huidrom Laika Amade Maira Pibasingna Ngasisu Lambi Thingduna Kongsang Sang Singkray Thazagi tang kuntaritagi ngasi pauba mapam khangdana lediba oinam thoithoi amade thoksom thoithoiba anibo phajingkiba ase terrorist ke thawone karigumba mioi ani asiki punsida patanungda thoklabade kodingmakki daita lengang na pogadabane haina ngasi Indo Burma Road thingduna kaksang district e pangantabida miyamna khongsan sang sangkrai State Asida Sathariba Banta Asibo Mapung Pana Sagotuna Pangantabe Maira Paibising Youth Amadi Club Singna Mara Laitaba Misampabe Yaningde Mathau Taudraba DCP Lauto U Athubada Mei Aniki Punsi Kangab Dabade Haibani Chingba Kolauke Asulauki Koki terrorist na hostes oina phazalaka thamleba oinam thoithoi amasong thoksomba thoithoi babu tekta kaitana thadorangna ba laingangna sinbide haiduna pendaba phongdoktuna JAC na kauriba jane strike asege manung channa ngase Thaban district e Kayambi khoktasu lamdam adumge maira paibisingna khongsang sangsinduna Koki singna phazaleba icha ani mama oibisingda laingangna tekta kaidana sinagadabane haina kholauke alaukre Senta Kairimbi Khok amasung Kairimbi Khok aponba Maira Paibisingna silaga chathakiba khongjangka aduda sarukya khibi Maira Paibi Phizam inona haikibada Naha Ohom Kangpopilomda chakhibadage Koke terrorist singna phazalaba matung na ama thadorga anirang asi phawba mari makhong khangtana leriba asi mama oibiseng khangbangam isa ani adu tekta kaidana Mama Oibisingda Lengana Sinagadabani, Koki Singnasu, Naha Ani Adubu, Mibagi Minumsi, Yang Laga Tadopira O, Manipur Lengang Nasu, Laukapam Topa, Tabaksing, Atuba Matamda Laukatuna, Naha Ani Adugi, Tawaikan Gadabani Haike. Tanpa ani hadok kadina padan buat hamdi kibat se Manipur Sarkar amadi India Sarkar na atu matam da hadok kuna tani gitu sih terjadi tani kokera bali saat lagi Chaliba thasige hoki batang kuntareta SSC ZTG recruitment je yaubasakhiba na ani kuke narco terrorist singna phasinduna thambagi mayukta semkhiba JAC na ngasi ayo pungka homdage hauduna Manipur pumbada kaukiba jane strike sagatuna Nambol Baza Women Bander Association amadi Nambol Shopkeeper Association na nambong kaithenda amadi tidim lambida lambi thingduna khongjang sang sangkrai ayoga angambadage hauduna mioi kyana Nambol kaithenda phangba Tingki tidim lambi tangkai tingduna gari sing chatpa tingduna amadi kaitel hangba tingduna khongjang sang singke Dharmaga mari lainaba ana ayek emergency ke thabakte konsengki de Nambonta police station ge osi nabakumana Luchingba district police ke timba amanasu pamdaba thodok sang thoktanaba ngak senbage thabaksu paikhatke Nambol Baza Women Bander Association ke Secretary Ais Kunjalatana Phondo Kibada Koki Militant Singna Makhoi ke Apan Batan ge Hairagasu Lengakta Tangadabane Maduge Mahuta Maithai Michamda Tainaraga Irang Thokna Basen Bigano Phazan Kiba Naha Ani Tekta Kaidana Thadok Pira U Amadi Lengangna Thoklebe Irang Atoba Matamda Loishina Basen Bio Haike Amaramda recruitment yawbat chatkiba naha ani kuke narco terrorist singna phazinduna ransom tanbagi mayokta JAC ge khongsang sangwatuna Bisnupur gi ima kayana tholoktuna ayuka angambadagi hauduna Bisnupur kaithenda phamba thingkre tinim lambi thingkre Lamlangdong Kaithen Development Committee ge Secretary
Janam Bump Maipak Tombina Pondora Kibada, Manipur the Tolebe Iranka Asida, Santranta Force na. Listing Manipur Hena Junction Duna Lairaba Matam Sida Iranka Name Daba Madi Decrement Yawachakiba Naha Ane Pazinduna Tambangamba Haibasi Yamna Chinganingaine Maramsina Lengana Miang Jangbiduna Pazankiba Naha Ane Ataba Matamna Tadopio Haike. Bisnupur district ki Manung Chanba Ningthokong da so JAC ge Khongjang Saugatuna Ningthokong Kaithienda Ningthokong Charoi Kholent amade Laimanai Kabir Khol ge Ima Singna Kaithel amade Lambi Thingba ke Khongjang Sangsing Khrei Khongjang ka duda Sarugia kibi Ima Singna Mahoron dage Tingmi Tamme Nungsi Sanana Laiminarakpa Thugaiba Yaningde Phajang ke Naha ani athuba matamda thadongnaba Manipur lengang honagadabne Thogleba Maite Amadi Kuki Marakta Irangi Yauba Chatpada Pakiba Nate Maramsina Micham Paraga Lengang Tumina Laitopa Maram Chade Atuba Matamda Pangnaba Honagadabane Haiba Wapam Seng Pongdona Ke Status it told by Iranga Sidakuki militant Singna Chamjaraba Micham Prasa Kayada drone bombing Michalna Chingba Kapsinduna Micham Miam Kya Halaba Paubada Palibalenga Ka Asina Kuki militant Singi Matakta Lokapam Topai Exana Mata Lokotaba Haibasi Labak Tibane Haina Kege Moirang Kendra Punbaluki spokesperson Sorai Shamp Bonsanda Ngasilup Asige Opesta Pangtopa Paugi Mipampa Amada Pongdoragle Mana Makata Kibada Tabaki recruitment Yawachakiba Mioi Anibo Kuki militant Singnap Hazinduna Tamliba Asiga criminal record Labor Mioi Amaga Accents Tausi Haiba video Ama Bairendo Odaglibasi Athupada Tidoktuna Kuki militant Singi Matakta accent Logadabani Luinana Kuki militant Singna Pazinduna Tamliba Mioi Ani Tadorak Trabadi Mioi Ani Asikidamagta Semkiba JAC na Laurakpa Warip Singda support Togani Amadi Manipur gi MP Anishu Center Lengakta Taksin Biu Luinana Manipur Lengaka Amadi Center Lengangna Atubada Iranga se Luishinaba Simbio Haike Impalis ki Lamlai Kendra gi Manung Channa Leba Sabung Kok Kongnang Makongda Sabungkok Maira Paibina Sintana Army recruitment Yawachaluba Mioi Ahungi Manungda Amataduraglaka Anina Pazanduna Tamoba Adu Mioi Minungsi Yengbiraga Atubada condition Amata Yaudana Tadopira O Haina Wakan Mipam Pankre Wakami Pampa Aduda Sarugia Kibi Haikrujam Memta Kobi Amana Pondora Kibada Pazin Kiba Ita Ani Atubada condition Amata Yaudana Tadopira O Amasung Manipur Government Amade Center Lenganga So Atubada Miang Changbiduna Pakiba Anganka Anibu Take the Kaidana Mama Equida Senabio Amaramda Sabunko Kuno Maira Paibina Sinduna Sabunko Kuno Community Hall So Wakan Mipam Chatakre Wakami Pampa Aduda Saruya Kibi Laisram Memakobi Amana Hai Pazin Kiba Anganga Ni Atubada Condition Amata Yaudana Tadopida O Karigumba Mayung Naba Lampamda Kulai Paiba Masend Lanteng Nabada Pakiba Oram Labadi Ichagi Tawai Kanbiu Pakiba Icha Tadopida O Hiram Loy Haike Kuki Kulai Paiba Singna Maite Mahiroi Ani Pazinduna Tamkibagi Tongka Adu Yaningdaba Pongdoktuna Ngasi Mayang Impalda Miamna Wakan Mipam Pamduna Kongjang Sangsangkre Mayang Impal Bazaar Shopkeeper Unit Mayang Impal Bazaar Women's Band Welfare Association Amadi Mayang Impal Apunba Maira Paibi Punna Kusamnaraga Kaiten Tong Lontuna Jatakiba Wakat Mipampa Aduda Kuki Terrorist Ke Tong Yaningde Pazankeba Mahiroi Kananaba Lengangna Lokaliba Tabak Peningai Oide Matau Taudraba Central Force State Asitagi Loktokro Mahiroi Toitoi Amadi Toitoiba Condition Yautana Tado O Haiba Placard Paibagat Loinana Kolauke Asulauke Amaramda Mahiroi Ani Asibo Part Hibaga Marilaina Senkiba JAC na Kokiba Manipur Pumbage Bange Mami
mayai lambi dasu taduna lambi asida leidiba kaiten sing thong lon bage mathakta passenger gari sing chenakide Koki sing na phajinuna thamliba nupa macha ani oinam thoi thoi amasong thoksom thoi thoi ba po condition amata yautna thadok kadabane haina imam maira paibi lopa wangseng hodamba maningna taksin kre Koki sing na chehi nauriba naha ani phajalaga terrorist ke thawong chathaduna wafam kya phongdorakpa bo yaning daba phongdoktuna ngarang numidang ke imam maira paibi lop wangseng hodamba maning blaikai Asida Laiba Pioneer Club Loinana Wangpakoga Kusam Naduna Wangsang Hodamba Maninge Maira Sanglena Kongang Sang Singke Loinana State Government Amasung Santander Government Nupamacha Ani Adapotek the Kaidana Imong Manunda Kusin Nagadabani Taksinke Kuki Kulai Pibasina Pazanduna Ladyba Anganga Ani Lenganga no Manini Asida Imong Manunda take the Kaidana Sinabiu Karigumba Sinabidaba Taragadi Hausik Mai Chaktuna Ladyba Manipur Hena Mai Chalakane Haina COCOMI Women's Wingna Legaki Puning Sing Selakli Hidamasiga Mari Lenana Ngasi Lampenda Laiba COCOMI Opista Pangtokiba Pawimi Pamamada COCOMI Women's Wingi Assistant Coordinator RK Tharaksanana High Kuidaba matam asi Manipur miam ngasi pawpa tangtu leitana leiba ngamdribani jadak asita SSC decrement yawa chakhiba angangbo phajanduna kuki khulai paiba singna makhoi karigumba apamba kharaga onanabage wafam thamlagliba asi lengak asina mayak singna khanglibani Masi pawpa lengak asina karisu tawba ngamdana ngasi pawpa phajanduna leiriba angang anibu Imong manungda sinabangam daba haibasi tasengna laibak thibani Masing ngamdrabadi COCOMI Women Wing na angangka ni adupo tekta kaitana thadok triba phawba leptana akan ba khongjang sing changchilakani loinana JEC na sangsilpa khongjang sing COCOMI Women Wing na saruk yana ba sem saduna leidi phungdokhe Now si Makuta sinabiyo adugidagi maduda tolak pa kayumba sinabida bataragadi maduda tolak kadaba Manipur may huna sakadaba sakna raiba Manipur miyam sige madakta gi haibaga sak managani haibasi wafam si tamjana bay damakta akoy COCOMI ki ima singju ngasi tawriba ngasi yasugum na mi akoy nahaani thadorap ta basit akoy sakana akoy ju maduda pire bagjara kanda thadok na na bukon na basa akoy ju tawdang ya jagani haibasi press ki isasig da tamja panisi Myanmar dagi naronda changsilakpa mitop singna khulai purapage wafam laite haina chiphawa army na phongdorakhiba wafam aduna achamba taragadi kuki militant singna pariba aphaba makhange khulai ase kanana pibano haina United Committee Manipur UCM ge President YK Dire na hanglagle wafam sing ase UCM na sinduna ke grupata pangthokiba langbantha ge haitha leithabage loishanbage thorampa aduga mari lainana phongdokhibani YK Direna Makataraduna High India ge Army Chief na Phongdorpa Wapama Amada conflict Laiba Mapamda me Lining Daba Amade conflict Laitaba Mapamda me Lining Ba Haibasi Human Nature ni Haibasi Yai Adubo conflict Laiba Myanmar Deke conflict Laitaba India da Changlapa Matamda Changlakliba Miyosing Adu India Government Karamna Thamgadage Haibadu Mayek Sing Basangi conflict Laiba Mapamdagi Miyosing Changlapayade Haibage Wapam Laite Tabutabu Changlakliba Miyosing Ase India ge law amade international law ge matungi ina makhoi ge oiba refugee camp natraga center home pa ama saduna ningthina India ke security singna ngak senduna thamlaba matung makhoi ge maram damda normal se laklaba matamda amoka halan khibada Manipur miyam ge maikai dage athingba pibelaite Madunatana conflict asana marampo oiraga changlakhiba miyoi natana naronda lona changlakhiba miyoi kayana Manipur ge tongan ba mafam kiyada anau ba khunda sandorakpa amadi masangthingam dana migi maseng hangalakliba asida mitop changlapa thingnanaba thamliba India ge border guard singna kari tauraga amadi kari yengduna leiri haibasi miyam ge wahang ama oirakle
amadi Manipur gi mafam kya da ku ki militant singna drone bombing yauna mission rocket kapsilak padanatana foreign militant kaya Manipur da changlakre haibage wafam security advisor na phongdokiba leikraba matung ngarang India ge army chief amana phongdorakpada Manipur da drone bombing sizinaba amade foreign militant sing Manipur da sanglakiba leite haiba wafamba ama thamlakba haibasina Housing Ladiba India ge security agency sing asina Manipur ge complex asike matangda karigumba wafam amata khangdabage thawong ka amada lakpaga loinana Manipur ge security advisor amadi DGP yauna phangkiba mifam amada Manipur da tholeba complex asida foreign gi mioi shingi khote yaure hiramba asike matangda NIA da sinaragane haiba wafam phongdokiba asiga army chipna phongdodakleba wafam asiga iman manadaba ama lairiba asina Manipur gi miyamda hena chamamnaba ama suthoklai haina phongdoke North Eastern Theatre Association Neta Hangang Sinduna Kontha Khabam Diplomat Club Association da Lairiba Art Pom Singi Taibank Thaduktuna Lairam Lenda Tin Kraba Artist Singi Maphamda Langban Hahisui Katpagi Thoram Pangtokre Neta ge President Amp Samkeshwar Singna Thoram Mapo Iduna Pangtokiba Thorampa Aduda Kontha Khabam Zilla Parishad ke Chairperson P Bimola Debina Thoiba Mitung ka Amadi Sadam Kolge Principal and Taranbala Devi Koripapa Artists Association ke Director Khoisnab Ranbir Singh ka Amadi Kenzong Langi Director Dr. Thanan Laimana Akhanaba Mithunglen Singh Oina Saruyaki Tharanga Mari Lainana Netage Secretary Sanjamp Nimaina Langbanta Hasoi Katpagi Tharampa Asina Lekhidraba Artist Singh Bo Aikhoika Tanadana Lady Haibadu Takle Haike Tharanga Mari Lainana Wangang Loi Singna Haike Bada Layo Khaba Ipa Ipu Singna Matamba Adugi Nat Chanabi Singh Cheksana Ngaktuna Thambirambana Ngasidi Malemgi Miamda Manipurgi Art and Culture na Atawa Pida Ama Kanmangamli Han Mathokloi Maramaduna Aikhoki Culture ge Masak Singh Asitung Koina Mangdana Thammaunaba Honabada Mipung Khudimangna Atawa Thodang Lomina se Haiba Wafam Thamnakhe Tharangi Sarukama Oina Lairam Lenda Tinkraba Artist Singh Housing Togleba Irang Namarampo Oiraga Lekhidraba Atawa Athobi Shinge Mafamda Ikai Khumnaba Udba Oina Minute Ani Tumina Leptana Awaba Phongdoke Ngasi Langbangi Aroiba Langban Charataba Langbal Has Haishoi Tambage Thauramba Wangzeng Kodompokpi Sports Complex Rally Camta Committee on the Protection of Media Victims COCOMI Moreh Wangzeng Kodompokpi Sports Complex Rally Camp Committee Amadi Lamtenka High Secondary School Rally Camp na Punakusandana Pangthokre Layo Khabra Sagagi Ipa Ipusinga Amadi Housing Toklebi Iranga Asida Imaleba Kidamakta Thawaina Ponta Pikraba Athawa Singh Yauna Thawai na Lairam Lenda Igne Chingna Lainaba Taibang Mapugi Mapamda Thonike Kasagi Koirenda Leba Lenk on the Pipata Langban Haishoi Tambagi Tharampang Thokre Lenko on the Pipata Protection and Preservation Committee Manipur Assam Sandana Pangtokiba Langban Haishoi Tamba Aduda Waikomp Amucho Mite President Lenko on the Pipat Protection and Preservation Committee Manipur Assam Sunamp Igudamp Joint Secretary Assam Thangta Association Uttam Kumar Sharma Vice President Assam Thangta Association Yumnam Manikanda Vice President Assam Thangta Association Chandrakola Singha Ex-President Lingma Bump Ranjit Member Lenko on the Pipat Protection and Preservation Committee Manipur Assam Amade Ate Kongure Kayas Saruyake Gambir Singh Nar Singh Amadi Irebak Manipur Bo Kanaba Honabada Thawaina Ponta Pikraba Kayagi Mapamda Hailei Maira Mainam Katuna Langbanda Haishoi Tamke Tungda Langband Ihul Laishoi Tamba Buglet Amasopongki
Hariba booklet asida in kumsali sangani kunma thoidagi kumsali sangani kummari fawge manungda committee asina part asige matamda matangda chatharakhiba sankat sagatpagi khongsang singi matangda iri booklet phongbaga mari lainana lenko on the bay part protection and preservation committee Manipur Assam ge president Waikhom amuchongna hai khoirenda leidiba lenko on the bay part asige puari lay haiba khanganduna aikhoi masenge marakta igi mari chechan hanaba puari di aikhoi gi oidi adubo lamde megi oidi masisu aikhoi gi oinaba honabada masigi damakta asamda leidiba tariba mitai singh north east amade bangladesh da tariba mitai singna puna sarugya minaduna mari chechan thamba puari oiba mafam asibo asam lengakta miang changhanduna historic and site ama oina lauthongnaba asine singmane Hompudarit Suba Irengbam Chaurent Mapong Numit Ningsing Tauranga Badilenana Lagleba October Tangkunda State Gitakta category Anitongna essay writing competition Ama Pangtokani Haina Irengbam Chaurent Memorial Trust and Pongdoragle Wapamasing Asi Mezor Kunda Leba Manipur Press Club Ki Tangsang Koholda Pangtokiba Pogi Mipama Amada Trust Asigi General Secretary Huidrom Sanjana Pongdokibani Mahna Makataraduna Hai Pangtokadariba Sek writing competition adu Manipur ge apun bage saktam ngakpada yelomi singna logadaba thaudang ka haibe hiramda pangthokani amade competition adu ge ahanba category da class 8 ge na 10 da forward da leiba mahiroi singi oigani amade ani suba category dana class 11 da ge mathak forward ge oigani haiba competition asige form MSF amadi amakoge office tage lawa yaragane amadi form pisan bagi matamna lagliba tang taratarukta oigadi competition da paktok bagi mapamna RMB school regular English school ta amadi pitambara English school da oigani haire competition asige category animaki ahanba prize da lising kun ani subada lising taramanga amadi ahum subadana lising tara oigani loinana consolation prize tareta lupa lising amamam thamgani competition asige mana yenthopage tharam November tangka anida laikhidraba bamba chaurenge mapong numit ka mari lainana pangthokadriba irengbam chauren mapong numit ningsing thauramda yenthokani haine so phongdokhe We serve because we care Haibathimda Bethesda Foundation for Women and Child Empowerment. Nonena Sintuna Nomage Oiba Free Health Camp Ama New Canaan Village Loktak project apang thokre lemna laim bage kemba duda blood sugar level lemna yengki bagaloidana makhan makakya ge anabasing layenke thoram duda district immunization officer none Dr. Zendab Golmai Infalweski SMO Dr. Fami Golmai Kopum Primary Health Center ke MO Dr. Langjanglo Kamaina Sarugya Kibakaloinana Mio Chamarom Layanke Free Health Campus da Langba Lakiba Sanda Hidak Sang So Lemna Panganke Tabada Yam Nungsiba Amadi Tamoy Sokpa Togdok Amada Ngaranka October Ge Saichat Amage Nungtingi Punka Amamakairom Tabada Wangzing Turenda Irangna Badagi Sumnatagi Chehi Amaga Tataruk Romta Ngariba My bump, Malemp, Angang Macha Lekidre, Pigliba Angang Asi Lekidre, Haibage Pau Hek, Pangbaga, like a minded group LMZda, Asi Ayok, group Asige Tomisinga. Tomisingna Lekidrabake, Yumda Chatuna, Mahake Apokpa, My bum Tampa, Chay Contranitoy, Apokwe, My bumpo Ombi, Kabita, Chay Contramatoi, Lekidrabake Mabok, My bumpo Ombi, Sumo Amadi, Imung Manunge, Awabada Saruga Bagaloinana. Asa athak sing amadi selgi oina lupalising ani tengbang kre group asigi publicity secretary Rakesh Nauren lusing duna chatkiba ngasigi tengbang khong sat aduda group asigi secretary Ozit Sorokaibam executive member Roshan Moirang Temp amadi Surjit Ngangom Boinam Maibampa amadi Surjamani Sarmanya Chingba Maruiba member Kasu Sarugyaki Tengbang Khoksat Aduda
mari leinana group asige secretary Ozit Sorokhaiban phongdokibada aikhoi mioiba asi sinana bagidamakta pokpani pokpa amadi siba haibasi taibang mioibake punse kongsane adubo ngarang yamna thasadaba thogdok amada wangseng turenda chanthaduna somnataki chahi ama makhairom ta ngairiba isu malemna lekhidaba asidi yamna thamoi kai imung manungi mioi singda phanglam gadaba awaba China adu LMG ki thomi singda su pauzai asigumba isingda irang naraga lekhidabagi thodok ase mamang thada su wangzang tentha turenda thokre matungda asigumba thodok ase thoktanaba mama mapa oibi singna isa singbo mikop kudin checksinna senamine se haina phongdokhi Physical education bo career option ta ama oina tamduna profession ta oina chanaba honariba mioi singi yengduna Manipur lengana education is amadi youth affairs and sports department of physical education ngamari leinaba hangduna leidiba thabak sing athuba matamda kobio haina phongdorakle wapama singa se Manipur press club ki thangjang hall da pangwi singa unaba amada comprehensive concept school sangai progda physical education ge lecturer ama oida leiba as danabe mangangna phongdorakibane danabe na makata aduna phongdorakibada physical education ga mari leinana mamang sahi ge September thada RTI thaduna khangang kraba matung education SK maikai dege niam chumna pakom pirake adubo youth affairs and sports ta so RTI thaki adubo pending kuina leiraba matung commission da fawba yongnaduna kona pakhom phangke hairiba pakhom sing aduda haraklibadi recruitment policy asige rule number 10 da 100% promotion haina hairi adubo promotion ta asida yauriba asidi internal service da leiriba employee versus da byanglakadabba Hairiba policy program pa ase sinbani masina marampo oiraga MU DMBU amadi atopa mafam singdade pass out tauraga lakpa physical education da graduation amadi master loiraba singna pamna khansariba physical education teachers pets ke thabaka fangandana leire atopa amana rule number 11 da hairiba asina promotion basis ta oina tawbanina direct recruitment Leitrabanina, Hairiba rule asesu Samdok Haninge Haike Loinana Manipur Lengana, Mari Lenaba education is Amadi Yas Department Katanaduna Tuba Matamda physical education Tambaloidaba Mio Shingi Kambiduna Hangduna Ladiba Tabak Sing Name Chumna Kobi Hainesu appeal directly. Jiribam city block Jirighat ke Jiribam ge Helgat Gram Panchayat, Dibong Gram Panchayat, Sonapo Gram Panchayat na Mage Gram Panchayat Chingda, Sinba Gram Sabha, Gram Panchayat Development Plant, GPDP, the People's Plant Campaign 2025-26. Sige, Chakwat Khongthange Maramda Khana Nainabage, Thoram Pangthokiba, Thoranga, Line Department Resource Person Keana Tongamba Warol Kea Piribasida Manipur State Rural Livelihood Mission MSR LM Block Mission Management Unit Jiribam Block na Ngalo Piribal Salhadra Growth Member Sing Amadi Village Poverty Reduction Plant BPRPG Kauder Singsu Sarugya Ke Agenda Ge Sarukama Oiriba MSR LM Ge Self Growth Network na BPRPG Matangda Plant Marida Yumpampa Oiraga Entitlement Plant Livelihoods Plant Social Development SD Plant Amadi Public Goods Service and Resource Development PGS RD Plant Sink Tautuna Self Growth Level da Village Level Federation VLF Gram Panchayat Cluster Level Block Level da Consolidated and Prioritization Tauraka Mathange Gram Sabada Demand Sink Pishinduna Gram Panchayat Development Plant GPDP Sembada Yamna Chauna Saruka Yagane Haina Hilgard Gram Panchayata Pangthopa Gram Sabada Gasopo Onage Warol the Thamke Ngasigi Gram Sabha Mipam People's Plant Campaign Asida Chief Guest Oina Srimati Mutumbina Chairperson Jila Parishad Jiribam President Oina Sri L Samarendra Chairman Administrative
Committee Helgat Gram Panchayat Sri L Project X Pramukh Jiribam Sri T Tanishore BDO Jiribam na that's the guest of honor oina phamki. Ukhrun district ke Mahadev dagi Taloi 4 kilometer Humbutrani Panta Sangba Lambi Asibo Handaki working session Asida Semba Lehong Naba Chief Minister Amade Works Minister na Atuba Matamda work order Tokpio Haina Mahadeva to Taloi Road Development Committee na Lenga ke puning sing selakle Wapamasi Committee Asina Ngasidege Hauduna Lambi Asibo Semba Hauna Nabagi Damakta Jungle Cutting Tauba Amade Lambige Drainage Semba Haubada Committee ke Chairman Yang Singh Releng na haikibadi Gandhi Jayanti ki maru iban numita asibu lauduna haukiba tabak suba aduga mari lainana Yang Singh Releng na Okun district ke Mahadevatir ki Taloi 4 kilometer Humbotar Nimpand Sangba lambi asita chatlaga Sidala Khong Ringui Toloi Somdal Amati Tainem Yauna Tangkhol Singi Yamna Maru Eba Khol Sing Lady Haide Balambi Asi Lengana Matam Sangna Sambidak Tabana Marampo Oidaga Kunsa Singi Satok Sasanda Oabakaya Mayungna Dunalake Azugumba Pibam Chata Bakaya Asidage Committee Asana Chief Minister and Birena Amade Works Minister Govindas Konto Zamda Kanna Tagnabadage Semlagane Haina Tazaba Piraki Haide Batazaba Aduke Makada Ngasidage Committee Asina Honaduna Lambi Asi Paktok Page Jungle cutting amadi drainage sempage thabaka asi hobani haidiba thabaka asi committee asina khunsa singa puna honaduna chaliba october tha asida loishina bahonagani maram asina walhoriba thabak sangka asisu handake working session asige manungda loishinba yabna lekangna athuba matamda works order adu thopiu makhata ba thabak sing laukhatpiu haike Haukiba Hingda Thawal District ke Khangabokta Sangona Thamba Sandam Mapi Ama Nomaina Kaptana Halamle Thodokasagi Matangda Lekai ge Mipam Pangthoktana Warep Cameram Lokre Haide Pawasana Hai Imunge Mioi Shingna Ngarang Ahing Nongyai Pung Tarani Thoirom Tabada Nomai Makonta ke Adumapu Kinaduna Papan Thongna Kide Tungda Ngahak Lairaba Matungda Yenglubada Sangona Tumina Laijaba Sanbi Adu Siduna Lairamane Haide Sanmapu ke H Ramona Pongdorak pada Maha ke Sanda Asi Yumda Loiraka Thamjabani Lamjau Sorokta Koitha Thadokpa Sansunate Mahaka Nungainataba Amade Mahako Nungsidaba Leirabasu Karisu Khangsadaba Santa Asida Nomaina Kaptana Halamba Asi Thamoishokna Yaningde Haike Thodokasagi Matangda Laipat Citizen Club LCC Khangabok Part 3 na Lekagi Mipam Pangtokre Tungda Tawang Police Station ge Osida Su Aiba Cherol Ama Pising Kibagaloina na Warep Kaya Sulokre Warep Singka Aduki Manungda Sanda Nomaina Kablamba Asida Lekai Kunta Asida ge Yauram Labadi Mahapu Tantokpa Amadi Mari Lainaba Singna Accent Lawi Raktrabadi Kongsang Changsan Ba Haibane Chingba Yauri National capital the Khoidagi Sauba drug pabage Thodokta Delhi police na Mioi Mari Paga Kre Makoidagi Lupa Kro Lisanga Anigi Mamando Oigadaba Cocaine KG Chamangaga Humpu Panki South Delhi ge Merauli Deke Pakibani Afghan National Singna International Drug Syndicate Ama Chalaiduna Lay Haina Operation Singna Singabalay Haidi Special Cell Timna Tha Ani Chekshina Tizin Humzilaba Matungda Syndicate Adupo Chalaireba Afghan Macha Ani Paraba Matungda Drugs Adupaga Pangam Kibane Hasmi Mohammed Waris Amasungka Abdul Najib Koba Mioi Ani Adudage Heroin Gram Chamri Amasung Kokanta Gram Chamaga Humpu Police na Panke Waris Haidiba Mioi Asi Refugee Oina Lisangane Kungi January Tage Lerakpane Mahag Bikaspuri the Leiba Chemist Dukanta Amada helper Oina Tabaktawi Mahaki Marubna Contact Torakpadege Drugs Karbada Yarakibane Dali Amasung NCR Ge Tonga Mamapam the Gape Mioika Contact Tona Drug Yole Delivery Tobakudinge Dole Chama Pangi Haide
Thailand na mahiroi amasung ozakya puduna thorakpa bus ama mai chakpage thokdokta mi kulumdoi sire police na driver phakre Bangkok tagi kilometer chahumlom lapa mafam uthai thane province tagi bus aduda oja taruk amasung mahiroi kuntramapan puduna thorakpani school trip ama oina ayuthaya amasung Nonthaburi tamna gari thaurakpada Bangkok ke awang thangba highway amada mai chakpa horakibani mai adu yamna thuna sandurakpadagi mioi ayamba chanthorokpa ngamkide police forensic department ke head Trirong Pupana haikibada haksang kulumdoi loktopa ngamle natural gas na thoba gari adu yamna saduna leibadagi bus manungda changbada koina ngaikhe Punna mioi kya sirabake haiba confirm tawba ngamdri haiki lekhidaba mioi sing adu masak khangtung naba forensic team na kanna honare haina Royal Thai Police chief ke assistant phongdo ke hauze garu bada maro iba pau amona pizari Mahatma Gandhi ki mapo kuman thoranga mari lenana National Cleanliness Day thoram pangthong na kre Kuki kulai private sing na ani phazan na thamle bagi mayokta kaukiba jane strike na lamdam asigi mausa gi punsida chauna kaiba pikre Langbanda haitha leitha ba luishan bagi thoram pangthong na kre Loinana Delhi police na lupa crore lisangani rongge drug phaga pangam kre Image PAODAM ngasiki de matang asidaloi jare meng tabiri basungbo amuka na khrum jare